Rahul Gandhi na haikiba wafam amada All Manipur United Clubs Organization amukona akan mamawang da yaning da bafong dokibaga lonana madugi matangda Manipur Pradesh Congress Committee na thautang loduna numit humnigi manungda sengdok hangadabani haina thamkiba wafam aduga mari lenana MPCC gi President na media gi kuthangda wafam khara phongdokiba du Manipur miyam gi sentiment masak khangdaba amukona haribadu mamutana nainadabani amadi makhoi gi high command kannaba thaurani madu amukona karigumba mawang amatada yaba ngamloi hairi All Manipur United Clubs Organization amukona thadorakpa cherol amada wafam asi phongdoloduna hai Rahul Gandhi na ngangkiba speech adugi atay matang du nainabagi mathau tade Manipur miyamgi interest sokpa matang adukhak nainaduna thabak tawgane amukogi oinadi kanagumba organization political party amana Manipur miyamgi interest sokpa thabak natraga wangang labadi madugi mayokta thabak tawba haibasi lengjaba firemni amukona political parties na hunabagi mawongda wangang papamde lonena Congress party fai natraga fate haibaromda emphasis piraga wangang khide Rahul Gandhi na Manipur se state ama oijai ngasi masi state ani thona khaidokle haikiba adugi mayoktani haibasi MPCC gi president na khangdribasi karigino haina hanglakle amukona thamkibo wafam adu political gi oiba thabak natraga wafam ama oina miyamda uhalaga makhoigi luchingba oiriba Rahul Gandhi na ngangkiba wafam adu kupsinaba hotnaba yaroi haina cherol asida pale cherol asna hai amuko asi BJP gi mouthpiece ki mawongda urabadi MPCC di Manipur thugaina bhotnari basingi aronba agent ama oina uroidabaki maram leibra Rahul Gandhi na Manipur se state ani thona khaidokle hairibadu kanana kari numita khaidokibano anauba state adugi maming karino amadi anauba state adugi chief minister du kanano haibdu MPCC na haiba ngamgadra haiba wafam su thamke amukodi Manipur ge interest sokpa wafam khudingmaki mayokta yaningdaba phongdoktuna akanba firep loduna lakhibane Manipur ge hozik oiriba yamna luraba tanja asida Rahul Gandhi na phongdokiba wafam aduna heni irang thokhanabagi machak amani haibasi MPCC na khangjinbiu kuki MLA tarana Manipur miyam gi mayokta lokiba firep adugi matangda amukoda hang ama hangli baduki pakhumdu yamna detail oina khangba pamlabadi amukogi office ta lakpiu natraga matamdu da phongkiba pauche singda yengbiu haire amadi Rahul Gandhi na haikiba wafam adu khudakta Manipur da mai hoba yaba wafam oirabani adubu madugi matangda sengdoknabagi matam numit humni pikibadu lana loroidabani hairaduna Rahul Gandhi na haikiba wafam adugi matangda sengdok hangadra sengdok haloidra haibadu phongna laukthokpiu haina cherol asida pale